Drugta piriba nungaibaga sports amada aina fully engaged torga sanabada phangiba kano siga ade even chak sabada ahauba sinja ama sabada phangiba siga even sex da phangiba siga almost mannei ba chemicality aduna haiba pot sing si phangak kanda irai laiba pot se koina drug ta tarakpra aina sum akoina khanje aduna haiba nungaiba se drug nataba topa mana sindok piba taragadi gamba taragadi adu sindok na lambi sinbi taragadi aina khanda drug ta di khara lathokpa ngamgada male having said so akoi drug si akoi na hek malem sina miwi bana lerek padagi makhala man drug amadi dum sarak po webinina drug si prang bathat pa haiba sim di id hai jade adu drug na piri ba sekeng saina koi relationship ta piri ba kwai dei maroi nai na khanja ba sidi health gi di relationship ta piri ba chaina saiteng sin helen khanjai akoi relationship se to ke mati mangdhare e society manuai na hingbai ba sidi good relationship between two individuals sine nai khanjai mathang da health thamjage mathang da finance thamjage asmai to dana mathang torok pani